अहानबदा मरुओइबा पाउ पिजरी ngasi 14 August na lakpasida Manipur na ningkha tamkhibagi numitpun ningsingba oina Manipur People's Party gi miyoi singna party gi oiba anoba firal chingkhatuna numit asibu ningsing thauram pangthokre Supreme Court na stray dog sing Delhi NCR dagi lokthokina ba pikiba order adu Pak sanna miyamna yaningda ba fongdoklappaduna maram oiraga order adu reserve ta thamkhre Manipur gi matangda Narendra Modi na tumina leiriba asi matam amada European singna India da yenglakpa loilam lenga ki mityenga manai hairiba wafam asi parliament gi mifamda hairami haina MP Dr. Angomcha Pimol akoijamna fongdokre amadi lanfa kaithel da leiba lanmi amagum bandi amagumna Manipur praja su leire ningtambagi wahanthok leitri haina All Manipur United Clubs Organization amukogi maikai dagi fongdorakle Pau sandong na pizari Mapangal kanba lamdam ama ohenge hairabadi laiminariba prajasingi makha poli aikoi maselgi marakta khetnaba thamdana amata oina punsinduna apunba India ama ohenbada aikoi pumnamakna mateng pangsi haina hanagi Chief Minister N Birena fongdokre wafam asi hayeng lakadoriba humputara mapan suba Independence Day palangi mangoinana pangthokpa har ghar tiranga campaign gi saruk ama oina ngasi BJP hengang mandal na sinduna pangthokiba tiranga rally da fongdokibane BJP State President A Sarda yauna party sigi thomi kaya amadi kendra sigi miyamna saruk yaduna pangthokiba thoramaduda former Chief Minister N Birena makha taraduna state asida hozik oiba fibam asida tongan mafam kaya da campaign asibu saruk yaduna amata oiba nation ama sembada saruk yariba ase India gi praja ama oina aikoida sauthokchaba fawgadabani Mapangal kanba nation ama semba haibasi praja singi makha poli aikoi maselgi marakta khetnaba thamdana amata oina punsinduna apunba India ama ohenbada aikoi pumnamakna mateng pangsi haike masida natana paumi singna hangba wahangi pakhumda Election Commission of India haibasi constitutionally autonomous body amani masida kanagumba singna criticize tawba pamlabadi legal oiba mawongda tawgadabani lambida sagadaba wari natte haiba wafam sing fongdokhe har ghar tiranga yum thong kudingi bachuongi kiran paira kana adumba bharat basi kudibakda nationalism instill tongna ba madugi feelings leina na ba madugi wakhalon khana na ba adumba message ngasi agi kendra dasu agi kendra gi yam raba karikata si yauna aduga central party office ki president vice president general secretary na singba kaya yauna koi yang mayam amana adugumba bharat ki apunbagi saktam aduga akan ba bharat am oina ba adugi khongset juda hargar tiranga ek participate tawbani aduga masig mari lerina hayeng independence day ka mari lerina mayam na hining base nation ama adugi matik akan ba nation ama semba ji praja koi da depend tawi ana praja koi na lingjen manana irrespective of political affiliation aina jai badani koi देश की दमकता सब मानना कोई मतलब लेमिन नब मतलब काय अदुना कोई पुनमंगना सुबह घर तिरंगा मध्ये हेगी इंडिपेंडेंट डे से फजना पार्टिसिपेट तोरकांदा अब अक्कन ब भारत म मपुंग खावा अपुन ब भारत म सागत मध्ये पांगसी Fazinduna thamba lanmi amagum bandi amagumna Manipur praja su leire ning tambagi wahanthok leitri haina All Manipur United Clubs Organization amukogi President Fairozam Nando Luwangna fongdorakle wafam asingasi All Manipur United Clubs Organization amukona sinduna humputara mapan suba Manipur Independence Day ga mari leinana kwa kaithel da leiba amukogi mayai loisangda pangthokiba thoramda fongdokibane amukogi mayai loisangda ibudau pakhang bagi tutup mapal yekpa firal chingkhatpagi thoramaduda poirei lemerol maira paibi apunba Manipur gi President Soraisam Memcha amadi All Manipur Women's Voluntary Association amwaba gi President Yungkhaibam Kunjarani na chingbana sarukyakhe amukogi President amaka taraduna hai ngasi iramda masida aikoina ning tamba fangkibagi damak mafam kayada firal chingkhatuna palan thoram pangthoknari
Adubu Manipur asi ningtamlami haibagi ningtam numita chingkhatkiba firal adu ngasi chahi khudingi firal chingkhatuna ningtambagi thauram pangthokpa si yauna nungairagadi asengba ningtamba adu leiraba taragadi kayam nungaigani haiba wafam amukogi maikaidagi thamlakle Koi Manipuri singsi ning tamna isang chening lepa yang kang kya da ba awagi makutong mai thi kiba British makutong mai thi kiba angka ani sinatana Manipuri singdi adum ning na tamaga hinjer pa adu bunai amane adubo 1949 dagi koi Bharat tingra madunga Manipuri singna magi mating kupangam da kya ma lerakpa ngasi koina Manipur ning tamlam ni haibagi koi ning tam bana nimita singkiba pirandu khatpa matam ning tam bagi thoram pangko matam da asiyong nungai gadi asengba ning tam badu leramta gadi koi kyam nungai gadi no haiba wapum simasu koi kamjari aduga iroinena hojik Manipur gi miyamna karigumba thaba ama toboda maning tam tobangam daba afa apun kayana koi langwai chanchen ba koi mi si maning tam na pole di mafum khudi makta yoling palang phajal haiba rusko gi wafam do madu koi Manipur da thui eba dase aduda koina hygiene ngi di ngasi Manipur da to khai ta pamba tongan balengak lon pamba kambuna he haiba Manipur gi lamdi tampaki lam khak khak dani square kilometer dising tari mukak dani haiba wafam si ja de masine ntai British na Manipur apun ba supai pai me ba British na maning tamba Manipur maning tamba piramba matam da Maharashtra pudar chandu da Manipur apun ba maning tamba piramba ne sumaina Manipur na Bharat tin ba da su Manipur ge apun boina Bharat tin gi ne ba sumaina lei ba piram da kana gumba na sisi semto ga Manipur thugai na hona ba ada Manipur thugai na hona ba kangbu singda kanglup impom purub da impom moi ba pulai pai ba la lo sing da Bharat sarkar na tong hinban man ba tongkin bagi kudam kya miyam na phangba maduna marunaga Manipur ngasi di tangju leita ba kiba madap phang leitre ba aduna ngasi Manipur gi miyam na ningtam bagi thoram pakchane pangthong na riba karigino hai kan dadi masi ekoina ningtam ninge hai bagi basina Bharat ki mayok ta leini Bharat ki anti Indian wei wapam nachate akoi ningtam ni hingba miwe be ningtam ni hingba nungai bagi punsi mi hinga mada hingba pamjra ba kaya gi matik mane ningtam bagi nungai jagani hai ba wakhal ma phongnar baduna ngasi Manipur gi mafam kya da pakchan na sumaina akoi Manipur Independence Day ki thoron je pangthok naribani Manipur da hujik oidiba fiba masida India gi Prime Minister Narendra Modi na tumin lairiba ase matam amada European singna India da yenglakpa loilam lenga ki mityenga manai hariba wafam ase Parliament mifam da hairami haina MP Dr. Angomcha Bimol Akoijamna Fungdokre wafam asing asi Manipur Press Club ta pangthokiba Manipuri Literary Society Imphal na sinduna Laisram Matum Singna iba mahaki ahum suba lairek mingau khanglakpada Bhanumukhi haina mingthonba Nobel Fongbagi Thoramda Fungdokibane mana makha taraduna matam amada European singna India gi history logthoklaga figal hairaga India da anthropology subject oina thamamba matawgumna India na ningkha tamba matam dasu North East ki history India dagi loktoktuna anthropology subject oina thamami adugumba loilam gi chana pathap ki wakhalon du dagi yenglakpa mityeng duna Manipur irang asi India gi Prime Minister na tuminna leirini haina Parliament ta hairami haina fungdokhe Malemgi honglakliba khongjel asida culture ama hinghange haiba taragadi adapt toba ama mathau tai lol khudingmak invent toba ngaktani aikhoigi lolda leiramdaba tarbasu atopagi leiramliba singdagi waiba natraga wahanthok leiba ama puthokpa changi haina fongdokhe thauramadu Dr. Angomcha Bimol Akoijam Member of Parliament Naurem Lokeshwar Singh President Manipuri Literary Society Imphal amadi Moirangthem Inau Singh script writer na athoiba mithunglen Tauramapu amadi akhanaba mithung oina saruk yakibaga loinana Dr. Moirangthem Priyoberta Singh retired principal na lariki matangda wangangkhe Ningkha tababa matamdasu North East ki history je India ki history dagi lothoga loina tongana thamaga anthropology ki subject oinamba adom colonial ki loina ki sana pathap ki madani wakhalon dagi yelo kumiya na nana Manipur thoboda tumina leisi anthropology ki subject oinamba mi kaino da sin academic theory ko history ai bo ICD civilized go kangugi past ko mari lena ko body history is primitive ko bo kangu du ki ni no ki past le history le na past ke history ka khena bo concept decision rakha da aduna anthropology ki subject ko na le ra me ya history ki subject ate history ki pocha ko na yawo history na na yawo na de ya European colonial mugi mingin ko na yawo ko gi wan masa India ki scholar mai am ni na le ra ne mama min chatba India ka da is apna scholar from the south hai Africa ko Latin America ki ma na susi ki Europe ki dominance hanya su
African political leader na nakhalay dun mi yeng se kamay wong husi policy struggle se do and floor da haijer prime minister na tumin na lady sa sigi Indian history exclude tawra ga matamang da Europeans na India history da ki lok thoga Hegel na haram people without history mo do na anthropology ki subject ko na tharamani adu mai taw na nim kha ta ba matam da su Nordic history je Indian history da ki lok thoga no na to mana thamaga anthropology ki subject ko na ba adom ba colonial ki loi la ki sana pa fa ku bi madani wa khan no da ki yelo ku mi na na mani bu to da tumin na lady se sa haram machine level na sa ki wa khan no je I na la ai na article The Ghost of Colonial Modernity 2006 publication ne lari kamagi Ghost of Colonial Modernity na notice of India is the ideology and I am the Nigeria academy writing from Indica to Bharat via India is a Karno Nainabagi 2006 ki publication academic writing na the high massive meeting the kaida ngang was there was it political domain the changa ka parliament ki floor da kam ko menungai nang AP or ka polo ne no is the academic work to later ni wakal no modi masa ko su IPC CRPC je colonial matam da ki thanam ga lo mayam ni ji pa decolonization lo je shado kadam ni shado is ni ngarang na DNS adamai to na India ki sumi ki army ki chana pathap ki kai ki British ki na mai si your order da ki sumi mapok ka ko ki week ka ha pa majal ki chana ki je tam tam hong ga rai ne je decolonization process is chata ri si di ulan han ga do na te si academically ngana ra ba nga ta ni aduna masigi iba masungang ba hai ba pos da wakal no je kamai change on Indian Olympic Association ki Special General Meeting ama ngarang New Delhi da pangthokre maduda Commonwealth Games 2030 India na host oiduna Ahmedabad ta pangthoknaba bidding da saruk yanaba approve tawkre mamang the Athletic Federation of India na Commonwealth Games ki Vice President unaduna stadium outline na chingbagi matang da wari sanakhi basu lairibani ningsingba yabade India na 2036 Olympics host tawnaba Gujarat ki Ahmedabad city bu bidding tawbada yauribani Inherent Support System for Promotion of Sports in Manipur haiba hiramda panel discussion kam workshop ki thoram ama ngase Department of Youth Affairs and Sports Government of Manipur da sinduna Kumal Lampaki State Youth Center da pangthokre thoram aduga mari leinana IS retired RK Nimaina phongdorakpada iramda masida mamangai ningthau palingai matamdadi sana khotnabada yauriba sanaroi sing amade jagoi isai tauriba miyoi singbu ningthauna tolo piraga thamduna lakle adubu lising ama chamapan nifuma da India da march tawkraba matungdagidi sanaroi sing amadi jagoi isai tauriba miyoi singda mating tawramba adu tokre haina phongdoki Hauzaki matamda iramda masida sanabagi club ama mapangal kanna leiba haibasi leisilaktre paisa paiba mi amana natraga MLA amana club ama makoina support tawringai matamdadi club adu mapangal kanba mapung phaba oigani adubu makoina support tawraktraba matamdadi chahi kharagi tungda club adu mapangal solakani aikoigi iramdamda national games da medal yamna lauraktuna mai pake harabadi individual games ki weight category gi masana singda sanaroi singna hena midyeng changadobani haina phongdoki Bhauti University ki apoi meeting masa amani si yawe mana sokalaga phubada chongmusi kyam theni henge da madi ni chi si yong so timi jo one of the best apoi volleyball vidyagi volleyball player ne USA the scholarship hangaga larik tamam ne Italy the professional salary ne gari accident to si ge mana ye thara matam se da Bhauti University ki players lawai tharaga long ga ta asigi height difference da kana yaro ba adana apoi ki risk flexibility apoi fatana risk flexibility je leibani sigi game weight category waraga de mi chawfa people like ai weight da thinga da sigum ba sing ji apoi identify targa apoi na manipur ta jo fifth national game da apoi na medal log diba du strategy ji kuchi tum chatha ga da unfortunately but chatha da and apoi na hojik support system mai kan se da sig hanek duran cup ki tawkan se da Manipur ki team ma thokko yawa matam da neroga ga team ga thokko matam da crowd si solo se pick thal ha magi jidi apoi ticket phangge loibe se ma no pacham pi ticket se black kal pasani di yola
Rongmai Naga Lufom Manipurna Kukilen India Haiba Banner ki Makada Manipur ki Thongna Phabi Freedom Fighter Haipai Rani Gaidin Lubu Izat Yaudabi Lamchat Phajadabi Nupini Haina Haibata Natana Manipur ki Naga Singbo Kacha Nagani Amadi Maramdam Leitaba Naga Singni Haina Phongdoklagliba asi Akanba Mongda Yaningdabaga Loinana Manipur government na Akanba Mityeng Changbiduna Mara Leiba Sing Fagat Pinaba Haijarakli India ki Independence Day ga mari lainana Manipur ki mafam kayada security na section thorang lokhatkre maroina state ki thakta function pangthokadoriba Imphal city ki akoibada hena section thorang lokhatke amade Mars Pars na chingba drill sing utnaba ahanba Manipur Rifles ground amade district headquarters singda rehearsal pangthokli Ngasi Manipur na British ki loilam lengaktagi ningkha tambagi humputara mapan suba Manipur Independence Day thauram Comet School changang gaida pangthokre Tharamadu Manipur ki Students Union Mari MSU MSF KSASU ki Apex Body ama oiriba Joint Students Coordination Committee JSCC na sinkhibani Tharamadu da Thaudam Devachandra Singh Principal Comet School Lokram Malangba Maitei President MSU Hizam Roshan President MSF Sukam Bidyananda President KSA Ningthaujam Dhanachandra Maitei President Sukna Tharomgi Athoiba Mithung Lensing Oina Sarukyakhi Milal na sinduna chahi asigi August 3 da pangthokhiba state ki Meitei Mayek aiba changdamnabada makok mathang takraba singiming lup asigi President amade Secretary anina luchingduna ngasi lauthokre ningsingba yabadi hariba Meitei Mayek aiba changdamnaba ase class 1 dagi 10 fawbagi oina pangthokhibane Changdamnaba adugi makok mathang takraba singiming lauthokpaga mari lainana Kanglapakta leiba lup asigi office da Paumi Singa unaba amada lup asigi Secretary Langoljam Nongmai Lembi leimana hai Maigi thaktarana saruk yaduna pangthokhiba changdamnaba asigi oina class khudingmakki makok mathang taraklaba mahiroi 16 khallaba matung best handwriting gi mahiroi amamam class khudingi khalle masida khangatlaba mahiroi sing Mana matum yenthokpagi thoram lup asigi foundation ga mari lainana lakliba agastara Nepalda GM Hall Imphal da pangthoklagani hariba asigumba mana matum yenthokpa asida khangatlaba mahiroi singna mana loba lakpina ba wafam appeal tawrakli na press media gi kuthang da lokthokchariba mana matum yenthokchagadaba haitare sigi makok mathang tarba sing asigi mana matum yenthokpa asi lakliba August 18 2025 aduga ayuki pung tara makai taba matamda koi jam hall Imphalda koi Milangi foundation day ga mari leinana makok mathang tarba sing consolation prize aduga fajaba handwriting best handwriting ga unna koi masigida koi Milangi maikai dagi mana matum yenthokchabagi thorom base pangthokjaragani aduna masida koina newspaper da press media gi kuthang da koina lokthokchariba makok mathang tarba sing ase akoi Milangi maikai dagi su magi contact number kari kari mayam yawboni na koina ngamnaba haitare masi school singi principal de guardian sing da paw logjarakanda akoi foundation day ga mari lainana masi akoi mana mathum yenthok jabigi thorom masi pangthokjagani habda press media gi kuthang da lokthokjari Nagaland ki Fuvoto Assembly Constituency ki MLA Dr. Sukato Watsagi Machanupa DMC Councillor Amada NDPP Youth Organizations ki Vice President Oinapuriba Inok Sukato Watsa Government ki Garida Illegal Liquor Purambagi Assam Police na Miyoi Ahunga Loinana Fakhre Ngasi 14 August na lakpada Manipur na ningkha tamkhibagi numitpo ningsingba oina Manipur People's Party ki miyoi singna party ki oiba anawa firal chingkhatuna numit asibu ningsing thauram pangthokre Manipur People's Party MPP ki General Secretary Arambam Karamjit Singhna khudiyek piduna thadorakpa cherol amana hai numit asibu ningsingbagi maramdi Manipur na India da tindringaida ningkha tamna leijaramba leibak amani haibadu ningsingbani Tharom asiga mari lainana Manipur gi hauzik oiriba leibaki irang amadi maning tamna leijaramba iraicha singna India gi chatna pathamna piriba Article 19(1)(e) amadi Article 19(1)(d) Right to live and right to move freely wahanthok leiraktabagi maramda kupna khanake chahi ani helaba irang asina maram oiraga iraicha kayana ngasi fawba National Highway anida ningtamna charpangamdriba asi Center da Paliba BJP lenga asina iraicha singbo Indian citizen ama oina khandabagini haina MPP na lawe amadi
Ima leibaki saktambu aikoina ngakpa ngamlaktriba asi aikoina India da yaurubagi oigadawribra haina Manipur People's Party na hanglakli. Serol asina makha taraduna Manipur miyam hojik mikap thokpi horo thengtharabadi aikoi furup lining laishon amadi laiminariba yelhomi sing mutkiba yana leire aduna aikoigi iramdamgi party oriba MPP Manipur People's Party bu miyamgi mang thana iramdam kanbagi khongchat asida pangal thona pinabiyu haina Manipur People's Party gi maikaidagi thamlakli. Aroibada maroiba pau pizari. Ngasi 14 August na lakpasida Manipur na ningkha tamkibagi numitpun ningsingba oina Manipur People's Party gi miyoi singna party gi oiba anoba fira chingkhatuna numit asibu ningsing thauram pangthokre. Supreme Court na stray dog sing Delhi NCR dagi lokthokina ba pikiba order adu Pak Sanna miyamna yaningda ba fongdoklakpaduna maram oiraga order adu reserve ta thamkre. Manipur gi matangda Narendra Modi na tumina leiriba asi matam amada European singna India da yenglakpa loilam lenga ki mityenga manai. Hairiba wafam asi Parliament gi mifamda hairami haina MP Dr. Angom Chapimol akoijamna fongdokre. Amadi Lanfa Kaithel da leiba lanmi amagum bandi amagumna Manipur Praja su leire ningtambagi wahanthok leitri haina All Manipur United Clubs Organization amukogi maikaidagi fongdorakli.